Chara kangana sokhe dia cha. Cha chana noirak kangsalai ne badudi soi je kanana ai natra. Chang kangjali ba. Kala ka sai kangni dum. Jang kangjali. Khoi da la ping jet pagi pura ma kok sagat le le hi jet panga roi dra ha da. Lamdi fajo thamoi gi tilanga lanchate kisi ki hamdan thar Ya mai sida phamaga leiri changai ri isa nuai tabado kan tawre koi dagi masam taina bagi brush sida leire ure isa nuai tabado dum aidi phajana singna phajiba ko nuai te akta nuai rakte isa je aduduna phamaga sida leiri ingan majade isa se koi dana chalo le ko cha thani hoji cha je tan ga hode ngasi di samjan ghareba ngasi su ngarang su nahan su tan hode tan dum cha lo laga daidi chana bagi dum lebedu go ina dum chare ba ko ngasi ji tumai charani aduga kai hai thabak su kan mai se phi tu bagi order su lo salur bagi ko Zamna kok saida tawise se chai do fi yam de ba se ngarang si sa nuai ta na ngarang si ture ka mu daidi kena tawre ba ko ka hegene mu ko nuai ta na mu hippe duga asi se blouse ma sida tu ba loi sale ngarang du ko sa nuai trasu res leite ha duni ba si blouse di ko si blouse ne Nani kaga tiba si blouse tu ba loi re ngarang si se upan kon taw je degi asina mo sami sa do ne ba sinu en taw do ni kai ne sem do ni ba ko magi phiwan da kai kra hab na ko taw do ni ba ko khoi da na cha ta si la ko sel he sang ngai mung da aduga si gi blouse sina mu ko da ha loi sel le ba ko Sigi blouse na muna ha lotion le si isa nuai ta na wa lotion na blouse di ko si na ta wa na lotion ngare ai ta isa nuai tradi kari hai gani thabak shu ba siam wa na suiye sidana koi ahum gi cha leire cha thoi bi ga da ga gi sidana abu gi sangom leire ma di sangom me thai ko Duga sida leibani ninki du tatok sida pizza ai jang ngajali ko tu su kang bra nang saman na kang ni ai di ya te da मैं आमंदा आई ड्यूटी करा कंगल एक्स्ट्रा ड्यूटी हैंगल ले Aidi mari cham ga iphak khwa ga sakhe kadam to bon mana chadna kangba ina chana kangba noi soi se ai natra chara kangna sokhe dia cha chana noirak kangsalai ne badudi soi je kanana ai natra nang soi se kai dero ta hajo yungi ta bagi duty je ina hingala nangi na sa se soi se kari no haibani da ina hai se da chang kangjali ba kala ka sai khagi dum jang kangjali khwai myam su haini ina haijari ni ma jang kangjali ba khai ne maya je bu padi su re lepte ai na che yang kan sam no in taw sam yam meng ta sam yaw je no bu da ko ron thone na ko sam loi lawai tang ye khoi da lawai sam yaw je ko se ga jambu ba nam jambu ba cha thoi bi la o chaning ma thang ba karim pok tre ma muni ka present ta biskut da how do cha ga ni khan ma ta le hai du ni da cha ba ba biskut do ka ja da please ma thak ta le cha ba do hu ji su ja ji ba handa ki lok lai ho se myam section lu ko lok lai ho to ba ta ra ga di yam na section lo do gai lok lai ho to du na ba gi haurak ta na ba gi myam section le bi ko ingan gano ka gi na ba di
ꯂꯣꯛ ꯂꯥꯏꯍꯧꯁꯦ ꯇꯧꯈ꯭ꯔꯗꯤꯀꯣ ꯆꯥꯕ ꯊꯛꯄꯁꯨ ꯌꯥꯗꯦ ꯑꯗꯒꯤꯗꯤꯅꯦ ꯃꯅꯝꯁꯨ ꯐꯥꯎꯗꯦ ꯑꯗꯩꯗꯤ ꯆꯥꯕꯗ ꯃꯍꯥꯎꯁꯨ ꯀꯩꯁꯨꯝ ꯈꯪꯗꯦꯀꯣ ꯄꯨꯔꯥ ꯀꯣꯔꯣꯅꯥ ꯅꯥꯕꯒꯤ ꯐꯤꯕꯝꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨꯗꯨꯅ ꯀꯔꯤꯝ ꯆꯥꯕ ꯊꯛꯄ ꯌꯥꯗꯕ ꯑꯗꯒꯤꯗꯤ ꯃꯅꯝ ꯀꯔꯤꯝ ꯐꯥꯎꯗꯦꯀꯣ ꯐꯗꯤꯒꯣꯝ ꯃꯅꯝ ꯀꯔꯤꯝ ꯅꯝꯗꯦ ꯍꯥꯏꯁꯤꯅꯤ ꯑꯗꯨꯅꯦ ꯉꯥꯔꯤ ꯃꯅꯝ ꯐꯥꯎꯗ ꯅꯝꯗꯦꯕꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯕ ꯍꯟꯗꯛꯀꯤ ꯂꯣꯛ ꯂꯥꯏꯍꯧꯁꯦ ꯁꯤꯈꯩ ꯁꯥꯄꯣꯠꯄꯤꯌꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯆꯦꯛꯁꯤꯜꯂꯨꯀꯣ ꯃꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯃꯤꯟꯅꯁꯤ ꯏꯪꯍꯜꯂꯣꯏꯁꯤ ꯅꯥꯗꯅꯕ ꯍꯣꯠꯅꯁꯤꯀꯣ ꯑꯩ ꯍꯧꯖꯤꯛ 5 days 6 days 5 days ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯅꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇꯅ ꯀꯨꯜꯂꯒ ꯂꯩꯔꯛꯏꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯌꯦꯛ ꯁꯦꯡꯅ ꯐꯗ꯭ꯔꯤꯕꯀꯣ ꯌꯨꯝꯒꯤ ꯄꯥꯡꯒꯅꯨ ꯕꯗ꯭ꯔꯤ ꯆꯥ ꯍꯟꯊꯛꯑꯦ ꯆꯤꯛꯀꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯝꯃꯤꯅꯣ ꯑꯩ ꯈꯪꯅꯤꯗ ꯃꯅꯨꯡ ꯄꯣꯞ ꯆꯥꯒꯦꯔꯥ ꯑꯩꯈꯣꯏ ꯗꯥꯅ ꯄꯤꯛꯅꯤꯛ ꯆꯠꯄꯒꯤ ꯄꯨꯔꯥ ꯃꯀꯣꯛ ꯁꯥꯒꯠꯂ ꯂꯩꯔꯦ ꯑꯩꯁꯨ ꯆꯠꯄ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯃꯌꯥꯝ ꯑꯩꯅ ꯀꯔꯤ ꯈꯜꯂꯤ ꯏꯁꯥꯗ ꯃꯥ ꯆꯠꯄ ꯉꯝꯗ꯭ꯔꯁꯨ ꯅꯕꯣꯛ ꯄꯣꯔꯒ ꯑꯩꯅ ꯄꯨꯅꯤ ꯄꯤꯛꯅꯤꯛ ꯆꯠꯂꯨꯔꯗꯤ ꯄꯤꯛꯅꯤꯛꯄꯨꯗꯤ ꯆꯠꯂꯅꯤ ꯐꯔꯦ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯑꯩ ꯅꯥꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯑꯃ ꯑꯗꯨꯝ ꯂꯩꯔꯦꯕꯀꯣ ꯉꯁꯥꯏ ꯁꯤꯒꯨꯝꯕ ꯁꯨꯒꯥꯏꯕ ꯕꯤꯁꯀꯨꯠꯇꯣ ꯀꯥꯏꯖꯔꯒꯦ Doon thugay ꯁꯤꯔꯣ ꯑꯃꯗꯤ ꯄꯤꯖꯔꯝꯗꯦ Doon ari do thugay di. ꯁꯅꯥꯕꯤ ꯅꯨꯡ ꯂꯩꯌꯨ ꯒꯥ ꯍꯥꯏꯅ Doon tino wali kino dyan. ꯑꯗꯣ ꯃꯌꯥꯝ ꯍꯣꯔꯦꯟ ꯊꯦꯡꯅꯔꯁꯤꯀꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯃꯅ ꯆꯥꯈꯤꯒꯦꯀꯣ ꯆꯥꯕꯗ ꯂꯥꯡꯅꯔꯦ ꯃꯌꯥꯝ ꯑꯩꯒꯤꯁꯤꯒ ꯍꯤꯡꯒꯣꯜ ꯃꯃꯥꯡꯒꯤ ꯍꯤꯡꯒꯣꯜꯗꯣ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝꯗꯀꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯍꯤꯡꯒꯣꯜ ꯌꯦꯡꯍꯟꯕꯤꯔꯛꯑꯣ ꯀꯃꯥꯏꯅ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯀꯌꯥꯝ ꯆꯥꯎꯔꯒꯦ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯉꯁꯤ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯗꯣ ꯌꯥꯝ ꯊꯣꯏꯗꯣꯛꯅ ꯍꯦꯟꯗꯣꯛꯅ ꯐꯖꯕ ꯑꯗꯨꯕꯨꯗꯤ ꯅꯠꯇꯦꯕꯀꯣ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯀꯣꯛ ꯊꯥꯗꯕꯗꯣ ꯉꯝꯗꯕꯗꯣ ꯌꯦꯟꯁꯥꯡ ꯅꯥꯄꯤꯔꯣꯝꯗꯀꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯥꯏꯒꯤ ꯗꯥꯒꯤꯁꯨ ꯑꯩꯒꯤꯁꯨ ꯊꯕꯛꯇꯣ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯨꯕꯅꯤꯅꯀꯣ ꯌꯦꯟꯁꯥꯡ ꯅꯥꯄꯤꯔꯣꯝꯗ ꯌꯥꯝꯅ ꯀꯣꯛ ꯊꯥꯗꯕꯗꯣ ꯉꯝꯗꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯊꯣꯏꯗꯣꯛꯅ ꯐꯖꯕꯗꯨꯗꯤ ꯅꯠꯇꯦꯕꯀோ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯋꯥꯠꯇ꯭ꯔꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯜꯂꯒ ꯑꯗꯨꯝ ꯊꯥꯔꯦꯀꯣ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯃꯊꯪ ꯑꯩ ꯉꯁꯤꯒꯤ ꯍꯤꯡꯒꯣꯜꯁꯦ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯣꯔꯣꯛꯀꯗꯣ ꯁꯨꯃꯥꯏꯅ ꯃꯄꯥꯟ ꯁꯥꯖꯔꯦꯀꯣ ꯑꯗꯨꯒ ꯀꯣꯂꯤ ꯍꯋꯥꯏꯁꯤꯁꯨ ꯑꯩꯅ ꯃꯔꯛꯇ ꯑꯗꯨꯝ ꯍꯥꯞꯆꯤꯟꯈꯤꯕꯗꯣ ꯑꯗꯨꯗꯨꯅꯤ ꯁꯨꯃꯥꯏꯅ ꯍꯥꯞꯈꯤꯕꯗꯣ ꯑꯗꯨꯒ ꯑꯁꯤꯒꯅ ꯑꯁꯤꯁꯦ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦ ꯀꯩ ꯍꯥꯏꯒꯅꯤ ꯀꯣꯂꯤꯐ꯭ꯂꯥꯋꯔ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯌꯥꯝꯁꯤꯁꯦ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ ꯁꯤꯒꯅ ꯐꯨꯜꯀꯣꯕꯤ ꯍꯥꯏꯕꯗꯣ ꯃꯅꯤꯄꯨꯔꯗꯅ ꯀꯣꯕꯤ ꯊꯝꯆꯦꯠ ꯍꯥꯏꯀꯣ ꯑꯁꯤꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯔꯦ ꯂꯩꯗꯣ ꯁꯥꯠꯄ ꯃꯔꯛꯇ ꯑꯗꯨꯝ ꯍꯧꯔꯦ ꯄꯤꯛꯅꯀꯣ ꯑꯗꯨꯒ ꯑꯁꯤꯒꯅ ꯀꯣꯕꯤ ꯑꯁꯤꯁꯨ ꯀꯣꯕꯤ ꯊꯝꯆꯦꯠꯇꯨꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯣꯝꯗꯅ ꯀꯣꯕꯤ ꯃꯇꯨꯝ ꯇꯥꯕꯤꯗꯣ ꯑꯣꯏꯔꯦ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯣꯂꯤ ꯍꯋꯥꯏ ꯃꯔꯤ ꯆꯠꯄꯤꯗꯣ ꯀꯣꯂꯤ ꯍꯋꯥꯏꯗꯣ ꯌꯣꯝꯊꯔꯒ ꯄꯥꯜꯂꯦꯀꯣ ꯀꯣꯂꯤ ꯍꯋꯥꯏ ꯃꯀꯨ ꯆꯥꯕꯤ ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯦ ꯉꯥꯡꯀꯣ ꯑꯗꯣ ꯏꯁꯥꯁꯦ ꯀꯣꯂꯤ ꯍꯋꯥꯏ ꯁꯨꯃꯥꯏꯅ ꯄꯥꯜꯂꯦꯀꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯄꯥꯜꯂꯦ ꯑꯗꯨꯒ ꯇꯝꯃꯤ ꯃꯌꯥꯝꯁꯤꯁꯨ ꯌꯦꯡꯉꯣ ꯄꯤꯛꯆꯔꯤꯗ ꯁꯤꯁꯤꯗꯤꯀꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯒꯤ ꯀꯩꯒꯤꯅꯦ ꯀꯣꯂꯤ ꯍꯋꯥꯏꯒꯤꯗꯣꯀꯣ ꯀꯣꯂꯤ ꯍꯋꯥꯏꯗ ꯁꯨꯃꯥꯏꯅ ꯌꯣꯝꯊꯅꯗꯤ ꯄꯥꯜꯂꯤꯀꯣ ꯌꯥꯝ ꯐꯖꯅꯗꯤ ꯄꯥꯜꯂꯤ ꯑꯗꯨꯒ ꯃꯌꯥꯝ ꯄꯥꯝꯕꯤꯁꯤꯡꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯪꯖꯟꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯗꯦ ꯉꯥꯡꯁꯜꯂꯛꯑꯦꯕꯀꯣ ꯑꯩꯗꯣ ꯁꯥꯔꯗꯣ ꯌꯥꯝꯅ ꯍꯥꯞꯇꯕꯀꯣ ꯑꯗꯨ ꯀꯦꯃꯤꯀꯦꯜ ꯑꯣꯏꯒꯗꯕ ꯑꯩ ꯄꯣꯠ ꯆꯩ ꯌꯥꯝꯅ ꯁꯥꯔ ꯅꯨꯡ ꯑꯃ ꯌꯥꯝ ꯍꯥꯞꯇꯦꯕꯀꯣ ꯑꯗꯨꯗꯨꯅ ꯍꯛꯆꯥꯡꯗꯣ ꯁꯣꯛꯀꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯆꯥꯅꯕꯅꯤ ꯌꯣꯟꯅꯕ ꯅꯠꯇꯦꯗꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯤꯡꯒꯣꯜꯁꯦ ꯀꯣꯂꯤ ꯍꯋꯥꯏ ꯌꯥꯝ ꯄꯥꯜꯂꯦ ꯃꯌꯥꯝ ꯀꯣꯂꯤ ꯍꯋꯥꯏ ꯄꯥꯟꯕꯗꯣ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯁꯨꯃꯥꯏꯅ ꯀꯣꯂꯤ ꯍꯋꯥꯏ ꯄꯥꯜꯂꯦ ꯃꯔꯨꯝ ꯆꯪꯕ ꯍꯧꯕ ꯌꯥꯎꯔꯦꯀꯣ ꯁꯨꯃꯥꯏꯅ ꯄꯥꯜꯂꯦꯀꯣ ꯌꯣꯝꯊꯅ ꯄꯥꯜꯂꯦ ꯁꯨꯃꯥꯏꯅ ꯄꯥꯜꯂꯤꯀꯣ ꯍꯤꯡꯒꯣꯜ ꯄꯣꯠ ꯆꯩ ꯊꯥꯕ ꯂꯣꯏꯔꯒ ꯍꯤꯡꯒꯣꯜꯒꯤ ꯄꯣꯠ ꯆꯩ ꯁꯨꯃꯥꯏꯅ ꯄꯥꯜꯂꯛꯄꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯗꯤ ꯃꯌꯥꯝ ꯍꯥꯏꯅ ꯀꯥꯟꯅꯗꯦꯗ ꯑꯗꯨꯅꯦ ꯁꯨꯃꯥꯏꯅ ꯄꯥꯜꯂꯤꯀꯣ ꯀꯣꯂꯤ ꯍꯋꯥꯏꯁꯤꯡꯁꯦ ꯑꯩ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯀꯣꯂꯤ ꯍꯋꯥꯏ ꯀꯃꯥꯏ ꯄꯥꯜꯂꯒꯦꯅꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯦꯀꯣ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯀꯣꯂꯤ ꯍꯋꯥꯏ ꯄꯥꯜꯂꯦ ꯀꯣꯂꯤ ꯍꯋꯥꯏ ꯃꯅꯨꯡ ꯆꯪꯕ ꯐꯥꯎꯕ ꯌꯥꯎꯔꯦꯀꯣ ꯃꯌꯥꯝ ꯁꯤ ꯄꯥꯝꯕꯤꯁꯤꯒꯁꯤ ꯌꯣꯝꯊꯔ ꯄꯥꯟꯕꯖꯥꯠꯅꯤꯗ ꯑꯗꯨꯒ ꯁꯤꯒꯅ ꯑꯩꯒꯤ ꯑꯥꯂꯨꯗꯣ ꯂꯩꯔꯦ ꯑꯥꯂꯨꯁꯤꯡꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯁꯨꯃꯥꯏꯅꯅꯦ ꯑꯩꯒꯤ ꯍꯤꯡꯒꯣꯜꯁꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯍꯪꯒꯥꯝ ꯈꯔ ꯊꯥꯕꯗꯣ ꯍꯪꯒꯥꯝꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯐꯖꯕꯅ ꯍꯪꯒꯥꯝꯁꯤꯡꯁꯦ ꯂꯣꯏꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯃꯅꯥꯒꯗꯣ ꯄꯥꯛꯑꯒ ꯐꯖꯩꯕꯀꯣ ꯈꯨꯐꯖ ꯑꯃ ꯇꯧꯔꯦ ꯑꯗꯣ ꯍꯪꯒꯥꯝꯁꯦ ꯑꯩꯅꯈꯔ ꯐꯨꯛꯇꯣꯛꯈ꯭ꯔꯦꯕꯀꯣ ꯈꯔ ꯐꯨꯛꯇꯣꯛꯑꯒ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯁꯤꯒꯅ ꯑꯩꯒꯤ ꯐꯗꯤꯒꯣꯝꯗꯣ ꯆꯥꯕꯗ ꯁꯤ ꯃꯄꯥꯛꯁꯤꯅ ꯐꯗꯤꯒꯣꯝ ꯊꯥꯔꯝꯕꯗꯣ ꯆꯥꯁꯨ ꯆꯥꯔꯦ ꯌꯣꯟꯁꯨ ꯌꯣꯜꯂꯦ ꯃꯤꯉꯣꯟꯗꯁꯨ ꯃꯌꯥꯝ ꯄꯤꯖꯔꯦꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯩ ꯊꯣꯛꯂꯛꯇꯣꯔꯦ ꯃꯥꯒꯤ ꯃꯔꯨ
ꯑꯗꯨꯒ ꯑꯁꯤꯗꯅ ꯑꯩꯒꯤ ꯇꯤꯜꯍꯧ ꯄꯥꯝꯕꯤꯅꯤꯀꯣ ꯇꯤꯜꯍꯧ ꯄꯥꯝꯕꯤꯁꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯁꯥꯡꯅ ꯇꯧꯔꯒ ꯊꯥꯕꯅꯦꯕ ꯁꯤꯒꯤ ꯇꯤꯜꯍꯧꯁꯦ ꯃꯌꯥꯝ ꯀꯣ ꯑꯇꯥꯕ ꯇꯤꯜꯍꯧꯅꯦꯕ ꯇꯥꯗꯣꯏꯅꯦꯕ ꯃꯥꯁꯦ ꯃꯅꯥ ꯆꯥꯗꯦꯕ ꯁꯤꯒꯤ ꯇꯤꯜꯍꯧ ꯃꯅꯥꯁꯦꯀꯣ ꯃꯅꯥ ꯆꯥꯊꯣꯛꯇ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯔꯨ ꯂꯧꯗꯣꯏꯅꯤꯀꯣ ꯑꯗꯨꯗꯨꯒꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯍꯤꯡꯒꯣꯜꯁꯦꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯤꯗꯁꯨ ꯀꯣꯂꯤꯍꯋꯥꯏ ꯃꯌꯥꯝ ꯑꯃ ꯊꯥꯔꯤꯀꯣ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯊꯥꯈꯤꯕꯅꯤ ꯀꯣꯂꯤꯍꯋꯥꯏꯁꯦ ꯑꯃ ꯈꯔ ꯊꯦꯡꯅ ꯈꯔ ꯉꯟꯅ ꯆꯥꯅꯕꯒꯤ ꯑꯗꯨꯒ ꯁꯤꯒꯩꯁꯤꯡꯁꯤꯅ ꯈꯔ ꯊꯦꯡꯅ ꯆꯥꯅꯕꯒꯤ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯇꯧꯔꯒ ꯊꯥꯔꯤꯅꯦꯕꯀꯣ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯆꯥꯅꯕꯒꯤ ꯍꯥꯏꯅꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯍꯧꯖꯤꯛ ꯃꯃꯥꯡꯒꯤ ꯍꯤꯡꯒꯣꯜꯗꯨ ꯌꯦꯡꯉꯨꯔꯁꯦ ꯑꯗꯨꯒ ꯑꯁꯤꯗꯅ ꯑꯩꯒꯤ ꯁꯨꯃꯥꯡꯗ ꯍꯪꯒꯥꯝ ꯊꯥꯈꯤꯕꯗꯣ ꯑꯁꯨꯃꯥꯏꯅ ꯐꯖꯔꯦ ꯁꯤꯒꯅ ꯑꯩꯒꯤ ꯃꯣꯔꯣꯛ ꯉꯧ ꯄꯥꯝꯕꯤ ꯂꯩꯔꯦ ꯁꯤꯗꯅ ꯎꯔꯤ ꯐꯖꯕꯅ ꯂꯣꯏꯔꯦꯀꯣ ꯎꯔꯤ ꯄꯥꯟꯕꯁꯨ ꯍꯧꯔꯦ ꯌꯥꯝ ꯐꯖꯔꯦ ꯎꯔꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯁꯤ ꯁꯤꯒꯅ ꯑꯩꯒꯤ ꯂꯝꯕꯤ ꯑꯩꯒꯤꯁꯦ ꯊꯣꯡꯒꯥꯟꯅꯤ ꯁꯤ ꯊꯣꯡꯒꯥꯟꯅꯤꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯒ ꯂꯩꯁꯤꯡꯅ ꯁꯨꯃꯥꯏꯅ ꯁꯥꯠꯂꯦ ꯖꯦꯅꯝꯁꯤꯗ ꯂꯩꯔꯦ ꯂꯩ ꯐꯖꯕ ꯄꯥꯝꯕꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯇꯤꯜꯍꯧ ꯃꯅꯥ ꯑꯩꯅ ꯍꯧꯖꯤꯛ ꯇꯤꯜꯍꯧ ꯃꯅꯥ ꯆꯥꯅꯔꯤꯕꯗꯣ ꯁꯤ ꯇꯤꯜꯍꯧ ꯃꯅꯥꯁꯦ ꯑꯣꯏꯅ ꯆꯥꯅꯔꯤꯅꯦ ꯑꯗꯨꯒ ꯁꯤꯗꯅ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯁꯤꯒꯤ ꯍꯪꯒꯥꯝ ꯄꯥꯝꯕꯤꯁꯦ ꯃꯌꯥꯝ ꯈꯨꯐꯖ ꯑꯃ ꯇꯧꯋꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯉꯁꯥꯏ ꯑꯌꯨꯛꯇ ꯑꯩꯅ ꯌꯦꯡꯍꯟꯈꯤꯕ ꯄꯥꯝꯕꯤꯗꯨꯅꯦꯕꯀோ ꯑꯗꯨꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯆꯝꯊꯣꯡ ꯆꯥꯈ꯭ꯔꯦꯀꯣ ꯃꯅꯥ 2-3ꯒ ꯍꯦꯛꯑꯒꯀꯣ ꯁꯨꯃꯥꯏꯅ ꯐꯖꯕꯅꯦ ꯍꯪꯒꯥꯝꯁꯦ ꯈꯨꯐꯖ ꯑꯃꯀꯣ ꯑꯗꯨꯒ ꯈꯥꯃꯦꯟꯁꯨ ꯄꯥꯜꯂꯦꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯈꯥꯃꯦꯟ ꯄꯥꯝꯕꯤꯁꯤꯒꯤ ꯈꯨꯐꯖꯁꯦ ꯌꯦꯡꯉꯨꯅꯦ ꯉꯥꯎꯖꯔꯦꯗ ꯑꯩꯗꯤ ꯄꯣꯠ ꯆꯩꯁꯦ ꯁꯨꯃꯥꯏꯅ ꯐꯖꯔꯒ ꯌꯥꯝ ꯉꯥꯎꯖꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯄꯣꯠ ꯊꯥꯔꯒ ꯄꯣꯠ ꯐꯖꯗ꯭ꯔꯒꯅ ꯌꯥꯝ ꯀꯞꯅꯤꯡꯕꯤꯗꯣ ꯑꯣꯏꯌꯦꯕ ꯑꯩꯁꯦ ꯑꯗꯨꯒ ꯁꯤꯗ ꯈꯥꯃꯦꯟ ꯄꯥꯜꯂꯦꯀꯣ ꯈꯥꯃꯦꯟꯁꯤꯗ ꯄꯥꯜꯂꯦ ꯑꯗꯩꯗꯤ ꯁꯤꯗꯁꯨ ꯈꯥꯃꯦꯟ ꯄꯥꯜꯂꯦ ꯑꯗꯩꯗꯤ ꯀꯥꯏꯗ ꯌꯥꯝ ꯄꯥꯟꯕꯅꯤ ꯃꯝꯁꯤꯜꯂꯛꯄꯁꯤꯒ ꯎꯗ꯭ꯔꯦ ꯁꯤꯗꯁꯨ ꯄꯥꯜꯂꯦ ꯈꯥꯃꯦꯟꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯖꯤꯛꯁꯦ ꯇꯝꯃꯤꯕꯀꯣ ꯈꯥꯃꯦꯟꯗꯣ ꯑꯗꯨꯗꯒꯤꯗꯤ ꯃꯌꯥꯝ ꯑꯩꯅ ꯅꯍꯥꯟꯋꯥꯏ ꯖꯦꯅꯝ ꯊꯥꯗꯣꯛꯈꯤꯕ ꯖꯦꯅꯝꯗꯣ ꯁꯨꯃꯥꯏꯅ ꯖꯦꯅꯝꯗꯣ ꯂꯣꯏꯅ ꯖꯦꯅꯝꯁꯦ ꯍꯤꯡꯉꯦꯀꯣ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯍꯤꯡꯅ ꯖꯦꯅꯝꯁꯦ ꯐꯖꯔꯛꯑꯅꯤ ꯈꯔ ꯂꯩꯔꯒꯗꯤ ꯑꯗꯨꯒ ꯑꯁꯤꯗꯅ ꯑꯩꯒꯤ ꯍꯪꯒꯥꯝ ꯄꯥꯝꯕꯤ ꯐꯖꯕ ꯍꯪꯒꯥꯝ ꯄꯥꯝꯕꯤ ꯃꯌꯥꯝꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯍꯟꯗꯛꯁꯤꯗ ꯌꯥꯝ ꯍꯦꯛꯈ꯭ꯔꯦꯕ ꯍꯪꯒꯥꯝꯁꯦꯀꯣ ꯑꯩꯅ ꯏꯆꯤꯆꯦ ꯍꯣꯏꯗ ꯏꯄꯥꯝꯗ ꯄꯤꯖꯕꯒꯤ ꯍꯪꯒꯥꯝꯗꯣ ꯍꯦꯛꯈ꯭ꯔꯕꯅꯦꯕ ꯍꯟꯗꯛꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯐꯖꯔꯦ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯁꯤꯒ ꯑꯃꯨꯛ ꯐꯖꯔꯦꯀꯣ ꯉꯁꯤꯗꯤ ꯏꯁꯤꯡ ꯐꯖꯅ ꯑꯩꯅ ꯍꯩꯕꯤꯔꯕꯅꯦ ꯑꯗꯨꯒꯩꯗꯤ ꯑꯁꯤꯗꯅ ꯅꯧꯅ ꯑꯃꯨꯛ ꯊꯥꯕ ꯍꯪꯒꯥꯝꯗꯣꯀꯣ ꯁꯨꯃꯥꯏꯅ ꯅꯧꯅ ꯊꯥꯈꯤꯕꯅꯦꯕꯀꯣ ꯁꯤꯁꯤꯅ ꯑꯗꯨꯒꯅꯦ ꯁꯤ ꯁ꯭ꯋꯥꯏꯗꯤ ꯈꯔꯁꯤꯅꯀꯣ ꯍꯦꯛꯇ ꯒꯔ ꯋꯥꯡꯈꯠꯂꯛꯇꯅ ꯐꯖꯔꯛꯄ ꯋꯥꯅꯤꯗ ꯑꯩꯁꯨ ꯉꯛꯄ ꯋꯥꯅꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯥꯏꯅ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯄꯤꯛꯅ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯒꯤ ꯃꯇꯥꯏꯁꯤꯒꯅ ꯍꯦꯛꯇ ꯋꯥꯡꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯁꯤꯗꯅ ꯑꯩꯒꯤ ꯃꯣꯇꯣꯔ ꯄꯥꯝꯕꯤ ꯃꯪꯒꯜ ꯄꯥꯝꯕꯤ ꯂꯩꯔꯦꯀꯣ ꯁꯨꯃꯥꯏꯅ ꯊꯥꯕꯅꯦ ꯅꯥꯟꯁꯦ ꯃꯇꯣꯟ ꯂꯣꯏ ꯊꯗꯠꯂ ꯆꯥꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯇꯣꯟꯗꯣ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯀꯣ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯍꯩꯕꯤꯔꯝꯃꯤꯅꯤꯀꯣ ꯍꯧꯖꯤꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯐꯝꯁꯤꯗꯅꯀꯣ ꯃꯣꯇꯣꯔꯁꯦ ꯑꯃꯨꯛ ꯊꯥꯗꯣꯏꯅꯦꯕ ꯁꯤꯒꯀꯣ ꯑꯩ ꯉꯔꯥꯡ ꯏꯁꯤꯡ ꯇꯤꯡꯁꯤꯜꯂꯒ ꯂꯧꯈꯠꯂꯦ ꯑꯗꯨ ꯁꯤꯒꯀ ꯃꯣꯇꯣꯔꯗꯣ ꯊꯥꯗꯣꯏꯅꯦꯕ ꯃꯇꯣꯟ ꯌꯥꯝ ꯄꯥꯝꯕꯒꯤꯀꯣ ꯑꯗꯨꯒ ꯑꯁꯤꯗꯅ ꯊꯕꯤ ꯊꯥꯔꯤꯀꯣ ꯁꯤ ꯊꯕꯤ ꯊꯥꯔꯤꯅꯦ ꯊꯕꯤ ꯄꯥꯝꯕꯤ ꯁꯨꯃꯥꯏꯅ ꯍꯧꯒꯠꯂꯛꯑꯦ ꯊꯕꯤ ꯑꯇꯦꯟꯕꯗꯨꯅꯤꯀꯣ ꯊꯕꯤ ꯑꯁꯥꯡꯕꯗꯨ ꯅꯠꯇꯦ ꯊꯕꯤ ꯑꯇꯦꯟꯕꯤꯗꯨꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯣꯏꯗꯥꯅ ꯊꯥꯕꯤꯔꯤꯅꯦ ꯊꯕꯤꯁꯦꯀꯣ ꯁꯤꯗꯤ ꯃꯥꯅ ꯊꯥꯕꯅꯦ ꯑꯩꯅ ꯅꯠꯇꯦ ꯂꯣꯏꯅ ꯍꯧꯒꯠꯂꯛꯑꯦꯀꯣ ꯍꯧꯗꯕꯁꯨ ꯌꯥꯎꯋꯤ ꯍꯧꯗꯕ ꯃꯐꯝꯁꯦ ꯑꯃꯨꯛ ꯂꯪꯍꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯂꯣꯛꯅꯁꯨ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯐꯗꯤꯒꯣꯝꯁꯦ ꯌꯦꯡꯉꯣ ꯐꯗꯤꯒꯣꯝꯅꯤꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯍꯤꯡꯒꯣꯜꯁꯦ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯔꯤꯑꯕꯀꯣ ꯑꯗꯨꯅꯦ ꯁꯤꯒꯅ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯂꯩꯔꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯦ ꯌꯥꯝ ꯐꯖꯔꯦ ꯁꯤꯒꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯦꯀꯣ ꯑꯩꯅ ꯅꯧꯅ ꯂꯤꯡꯊꯣꯛꯄꯅꯤ ꯑꯗꯨꯒ ꯁꯤꯒꯁꯨ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯂꯩꯔꯦ ꯑꯁꯦ ꯂꯣꯏꯅ ꯀꯩ ꯍꯥꯏꯒꯅꯤ ꯃꯄꯥꯟ ꯁꯥꯔꯦ ꯁꯨꯃꯥꯏꯅ ꯃꯄꯥꯟ ꯁꯥꯔꯦꯀꯣ ꯁꯤ ꯀꯥꯔꯇꯨꯟꯁꯤꯃꯁꯨ ꯂꯩꯔꯦ ꯁꯤꯒꯁꯨ ꯃꯄꯥꯟ ꯁꯥꯅ ꯐꯖꯔꯦ ꯑꯗꯨꯒ ꯁꯤ ꯄꯥꯝꯕꯤꯁꯤꯡꯁꯨ ꯌꯥꯝ ꯐꯖꯔꯦ ꯑꯗꯨꯒ ꯑꯁꯤꯁꯨ ꯈꯨꯐꯖ ꯑꯃ ꯑꯣꯏꯅ ꯇꯧꯔꯦ ꯂꯣꯏꯅ ꯄꯥꯟꯗꯤ ꯁꯥꯏꯀꯣ ꯅꯧꯔꯤꯁꯦ ꯂꯣꯏꯅ ꯅꯧꯔꯤꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗꯦꯕ ꯂꯤꯗ꯭ꯔꯤ ꯄꯥꯝꯕꯤꯁꯦꯀꯣ ꯑꯗꯨꯒ ꯑꯁꯤꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯅꯧꯅ ꯂꯤꯡꯊꯣꯛꯄꯒꯤ ꯃꯥꯗꯣ ꯑꯍꯥꯟꯕ ꯆꯣꯡꯈꯠꯂꯛꯄꯅꯦꯕ ꯑꯗꯨꯒ ꯁꯤꯁꯦ ꯁꯥꯡꯉꯒ ꯃꯊꯪ ꯐꯖꯔꯛꯄ ꯃꯇꯝꯗꯨꯒꯗꯤ ꯑꯁ ꯂꯣꯏꯔꯅꯤ ꯐꯖꯕꯅꯀꯣ ꯌꯦꯡꯉꯨꯁꯦ ꯐꯖꯗ꯭ꯔꯥ ꯑꯗꯨꯅꯦ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯍꯤꯡꯒꯣꯜꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨ ꯙꯥꯔꯤꯗ ꯊꯥꯈꯤꯕ ꯍꯪꯒꯥꯝ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯀꯣ ꯃꯄꯥꯟ ꯑꯃꯐꯥꯎ ꯁꯥꯗꯦ ꯃꯌꯥꯝꯗꯨ ꯁꯤꯗꯁꯨ ꯌꯦꯡꯉꯣ ꯑꯩꯒꯤ ꯖꯨꯟ ꯖꯨꯂꯥꯏꯗ ꯊꯥꯈꯤꯕ ꯍꯪꯒꯥꯝꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯄꯥꯟ ꯁꯥꯗꯦꯕꯀꯣ ꯃꯀ꯭ꯂꯥꯛꯇꯤ ꯁꯥꯡꯈꯤꯕꯅ ꯌꯦꯡꯉꯨꯅꯦ ꯃꯀ꯭ꯂꯥꯛ ꯁꯥꯡꯉꯒ ꯁꯨꯛ ꯁꯥꯡꯉꯤꯅꯤ ꯌꯦꯡꯉꯨꯅꯦ ꯁꯤ ꯌꯦꯡꯉꯣꯕ ꯃꯀ꯭ꯂꯥꯛ ꯃꯌꯥꯝ ꯁꯥꯡꯉꯤ ꯃꯌꯥꯝꯁꯦ ꯍꯦꯛꯅ ꯆꯥꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕ ꯍꯧꯖꯤꯛ ꯐꯥꯎꯕꯁꯦ ꯃꯄꯥꯟꯗꯤ ꯑꯃꯐꯥꯎ ꯁꯥꯗꯕ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯑꯩ ꯃꯇꯣꯟ ꯆꯥꯒꯦ ꯇꯧꯔꯒ ꯃꯇꯣꯟ ꯆꯥꯕ ꯐꯪꯗꯅ ꯂꯩꯔꯦ ꯃꯌꯥꯝ
ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤ ꯅꯨꯡꯗꯥꯡꯁꯦ ꯑꯩ ꯏꯔꯣꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤ ꯏꯔꯣꯟꯂꯗꯤ ꯀꯣꯠꯅꯝ ꯑꯃꯗꯤ ꯃꯊꯧ ꯇꯥꯏꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯉꯁꯤꯗꯤ ꯃꯇꯣꯟꯁꯦ ꯑꯣꯏꯅ ꯊꯠꯂꯦꯕꯀꯣ ꯑꯩꯈꯣꯏ ꯆꯥꯊꯣꯏꯕꯤꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯕꯨꯗꯤ ꯂꯣꯛ ꯇꯧꯕꯅꯤꯅ ꯌꯥꯝꯅ ꯆꯥꯔꯣꯏ ꯑꯗꯨꯒ ꯗꯥ ꯍꯣꯏ ꯆꯥꯊꯣꯏꯕꯤ ꯍꯣꯏ ꯃꯣꯏ ꯆꯥꯅꯕꯒꯤꯅꯤꯀꯣ ꯑꯩꯈꯣꯏ ꯑꯕꯨꯡꯉꯣꯗꯤ ꯆꯥꯗꯦ ꯑꯗꯨꯒꯤ ꯆꯥꯊꯣꯏꯕꯤꯒ ꯗꯥꯒ ꯌꯥꯝ ꯄꯥꯝꯃꯦꯀꯣ ꯑꯗꯨꯗꯨꯒꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯃꯇꯣꯟꯁꯦ ꯈꯔ ꯌꯥꯝꯅ ꯊꯠꯂꯦꯕꯀꯣ ꯏꯔꯣꯝꯕ ꯅꯤꯡꯊꯝꯊꯥꯗ ꯏꯔꯣꯝꯕ ꯀꯣꯠꯅꯝ ꯇꯧꯔꯒ ꯆꯥꯕꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯕꯅꯤꯀꯣ ꯃꯌꯥꯝꯁꯨ ꯆꯥꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯁꯤꯗ ꯑꯩꯅ ꯍꯦꯛꯄ ꯃꯌꯥꯝꯗꯣ ꯁꯤꯗ ꯂꯩꯔꯦ ꯁꯤꯁꯦ ꯂꯣꯏꯅ ꯆꯥꯗꯣꯏꯅꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅꯀꯣ ꯍꯛꯆꯥꯡꯗꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯐꯔꯅꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯇꯥꯡꯁꯤꯒ ꯕꯥꯏ ꯕꯥꯏ ꯇꯥꯇꯥ ꯑꯣꯏꯔꯒꯦ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ